चाइना की साइंटिस्ट सिंगना 2015 दा कोरोना वायरस सिंगबु खुलाई ओइनबा खन्नखि रिपोर्ट कोविड-19 पेंडेमिक ममांगदा 2015 दा चाइनीज मिलिट्री साइंटिस्ट अमदे हेल्थ ऑफिशियल सिंगना इबा डॉक्यूमेंट अमदा सार्स कोरोना वायरस सिंग असे जेनेटिक वेपन गे अनोबा सकलोन अमनी हाइना पल्ली हाइना ऑस्ट्रेलिया गे पाउसे अमन रिपोर्ट तौरकले मीमांग थोकलबा अरोनबा इबा वारोल अदुना फोंदोकलिबदे वायरस सिंग अदु खुदसेम चंगलबा मियोइबदा लाइना पोखनबा वायरस ओइहनबा ngamkhre मका ताबदा खुलाई ओनथोकले अमसुंग थादोखरे हाइबसिनी हाइना द ऑस्ट्रेलियन ना थादोरकपर रिपोर्ट अमना फोंदोखरे असीबा मीदगे फिरोल हुरालंबा मियोइ तरेट फागटले क्रिमेटोरिया अमसुंग मोंगफमदगे फिरोल हुरालंबा मियोइ तरेट पुलिसना फागटखरे सर्कल ऑफिसर बाराउट आलोक सिंह ना फोंदोरकपदा लोकल फिरोल योनबा अमदे महाकी खोंबु सिंह ना हुरालकपा फिरोल सिंह अदु योलमखिबनी हारी फागटलबा फिरोल सिंह अदु अनौबा ट्रेडमार्क चेंज तौदुना योलमबनी हाइना पुलिसना फोंदोरकले पीएम केयर गे मखादा पिरखिबा वेंटिलेटर कुन यारमद्रे कोविड-19 की केस खांगेन हेंगलखिबदगे हक्सेल की थबक्ता अवाबा मायोकनरिगै चेरक असिदा पीएम केयर फंड गे पिरखिबा वेंटिलेटर कुन यारमद्रे हाइना मोहालीदा लैबा प्राइवेट हॉस्पिटल अनीना फोंदोकलखरे हॉस्पिटल अदुना डिस्ट्रिक्ट एडमिनिस्ट्रेशन दा ओइरकलिबा वेंटिलेटर सिंग अदु सेंबिनबसु हाइजखरे डिस्ट्रिक्ट एडमिनिस्ट्रेशन दगी फंगबा सोर्स अमगी मतुंगिना IBY अमसुंग स्पेशलिटी हॉस्पिटल अनीना DC गेरिस दयालंदा मदुदी ममांग सहीदा मखोइना फंगखिबा वेंटिलेटर कुन अदु सिजिनबा यारमखिदबनी हाइरे हॉस्पिटल अमगे मैनेजमेंट गे मी अमना हाइबदा वेंटिलेटर तरा लाखबगे मनुंगदा अमखक सिजिनबा याय मदुसु हेक सिजिनबगा सैचुरेशन लाइफ खांगहन हंथबना सिजिनबा नुंगाइतबो ओइ हाइरे अतोपा हॉस्पिटल गे मैनेजर न फोंदोरकपदा 2020 गे अगस्त थादा फंखिबा वेंटिलेटर कुनगी मनुंगदा अमत्ता मफम खंगना सिजिनबा यादे हाइरे लूरबा तानफम असिदा वेंटिलेटर सिंग असे थुना सिजिनबीदुना मियोइ कयागी पुंसी कनबदा मतेंग पांगबीनबा मरी लेनबा सिंगदा हॉस्पिटल असिना हाइजखरे FM ना ममतादा वैक्सीन्स ड्रग टैक्स लौरिबगी मरम पीखरे फाइनेंस मिनिस्टर निर्मला सीतारामन वेस्ट बेंगल की चीफ मिनिस्टर ममता बनर्जी दा ममताना प्राइम मिनिस्टर दा कोविड-19 की हिदाक लांगथक अमदे खुसु खुलाई सिंगदा कस्टम ड्यूटी अमदे टैक्स सिंग कोमथोकपीनबा हाइबदे लौबीदनबा सेरोल इदुना हाइजखिबा मतुंगदा पाउखुम पिरखरे GST गे लौरिबा चांग असे डोमेस्टिक सप्लाईज एंड इंपोर्ट की ओइना वैक्सीन्स दा 5% ड्रग ऑक्सीजन कंसेंट्रेटर दा 12% खक्तनी हाइना सीतारामना ट्विटर दा फोंदोकलखरे मसी तंगाई फदना पोलम सिंग असिगी ममल फंगनबा खक्की ओइना लौबदा यादवदगी लौरिबनी हाइखरे पनबा याबदे लूप लनाई मियोय अमदे एजेंसी कयाना ऑक्सीजन कंसेंट्रेटर सिलिंडर कंटेनर अमदे कोविड का मरी लेनबा ड्रग्स डोनेट तौजगे कस्टम ड्यूटी नत्रगा GST कोकपियु हाइना हाइजरकबा लै अदुना PM दा GST कोकपिनबा हाइजबनी हाइना बेनर्जीना मोदी दा सेरोल अमा इदुना खंगनखिबा मतुंगदा सीतारामन्ना मदुगी पाउखुम पिरखिबनी हाइरे म्यांमार मिलिट्री दगी चेंथोखिबा मेजर ना मिलिट्री लेंगाक थेंगनबा रिक्रूट सिंग ट्रेनिंग तौबा हौखरे सही असिगी फेब्रुवारी अमदा म्यांमार मिलिट्री ना नमफुदा लेंगाक पाइसिनखिबा दुगी मतुंगदा मिलिट्री दगी चेंथोखिबा अवांगबा थाके लानमी अमना खुलाई पाइबा लालहौलुब ग्रुप अमना खुदुम चलबा टेरिटोरीदा मिलिट्री लेंगाक अदुगी मायोक्ता थेंगननबा ngarang thangjadagi anoba recruit sing training tauba haukhre मेजर हेइन थोउना सही कुन मिलिट्री दा थबक तौरखरबगे मातुंग मार्च की अथेंगबदा मयक्तिला कौबा मयाई थंगबा टाउन दा लैबा लाइट इन्फेंट्री डिवीजन 99 दगे चेंथोकलखिबने थांगज नुमित की ट्रेनिंग सिंग अदु सही कुन दगे कुंथ्रागा मंगा फाउबगे मियोई सिंगनी अमसुंग मिलिट्री लेंगाक्ता अथिंगबा पीबा नमथनबा पाक्तकनबा मिहात अमसुंग टेरर गे मिलिट्री खोंजंग मरक्ता लैबाक असिगी मफम पुमनमक्ता लैबा टाउन सिंग अमसुंग
ꯁꯤꯇꯤꯁꯤꯡꯗꯒꯤ ꯍꯟꯗꯛꯇ ꯆꯦꯜꯂꯛꯈꯤꯕꯁꯤꯡꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯔꯝꯁꯤꯡꯒꯤꯗꯃꯛ ꯇ꯭ꯔꯦꯅꯤꯡꯁꯤꯡ ꯑꯗꯨꯒꯤ ꯃꯁꯤꯡ ꯑꯃꯁꯨꯡ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯆꯞ ꯆꯥꯕ ꯃꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯄ ꯌꯥꯗꯦ꯫ ꯑꯅꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯥꯟ ꯇꯝꯕꯤꯕꯒ ꯂꯣꯏꯅꯅ ꯕꯦꯁꯤꯛ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯅ ꯂꯥꯟꯐꯝꯗ ꯐꯥꯔꯁ ꯑꯦꯗ, ꯏꯪꯂꯤꯁ ꯂꯣꯟꯒꯤ ꯄꯥꯔꯥꯁꯤꯡ, ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯁꯨꯡ ꯚꯣꯀꯦꯁꯅꯦꯜ ꯀꯣꯔꯁꯁꯤꯡ ꯀꯣꯟꯁꯤꯟꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯇꯝꯊꯤꯕ ꯑꯃꯁꯨꯡ ꯃꯊꯧ ꯇꯥꯗꯕ ꯃꯤꯆꯝ ꯍꯥꯠꯄ ꯑꯁꯤ ꯌꯥꯍꯜꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯇ꯭ꯔꯦꯅꯤꯡ ꯑꯗꯨ ꯍꯧꯔꯗꯨꯅ ꯔꯤꯀ꯭ꯔꯨꯏꯠꯁꯤꯡ ꯑꯗꯨꯗ ꯋꯥ ꯉꯥꯡꯕꯗ ꯍꯥꯏꯈꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯃꯗꯨ ꯌꯥꯔꯣꯏ, ꯐꯠꯇꯕ ꯑꯥꯔꯃꯤ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯇꯝ ꯂꯥꯛꯄꯗ ꯁꯤꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛꯀꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨꯒ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯂꯥꯟꯁꯤꯡ ꯍꯧꯔꯕ ꯌꯥꯏ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯃꯦꯖꯔ ꯑꯗꯨꯅ ꯂꯥꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯨꯡꯗ ꯍꯛꯇꯨꯅ ꯂꯩꯇꯦ꯫ ꯃꯈꯣꯏꯅ ꯅꯈꯣꯏꯗ ꯂꯥꯛꯄ ꯌꯥꯏ ꯑꯃꯁꯨꯡ ꯅꯈꯣꯏꯅ ꯃꯈꯣꯏꯗ ꯆꯠꯂꯨꯕ ꯌꯥꯏ, ꯃꯁꯤ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯍꯦꯛꯇ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯈꯤ꯫ ꯑꯦꯁꯤꯁꯇꯦꯟꯠ ꯑꯦꯁꯣꯁꯤꯑꯦꯁꯟ ꯐꯣꯔ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯅꯔꯁ ꯀꯧꯕ ꯃꯣꯅꯤꯇꯔꯤꯡ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯃꯇꯨꯡꯗꯒꯤ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯃꯊꯛꯇ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯁꯤꯡꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯅ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛꯀꯤ ꯐꯣꯔꯁꯁꯤꯡꯅ ꯃꯤꯑꯣꯏ 750 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ꯫ ꯉꯔꯥꯡ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯔꯤꯀ꯭ꯔꯨꯏꯠꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯐꯝꯗꯨꯒꯤ ꯇꯦꯡꯕꯥꯡ ꯈꯨꯄꯨꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯑꯣꯏ 42 ꯁꯤꯈꯤꯕ ꯍꯧꯈꯤꯕ ꯊꯥꯒꯤ ꯄꯥꯛꯇꯛꯅꯕ ꯃꯤꯍꯥꯠ ꯑꯃꯗꯒꯤ ꯍꯤꯡꯍꯧꯕ ꯕꯥꯒꯣꯗꯒꯤ ꯆꯦꯜꯂꯛꯈꯤꯕ ꯅꯍꯥ ꯑꯃꯅꯤ꯫ ꯑꯦꯄ꯭ꯔꯤꯜ 9ꯗ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯁꯤꯡꯅ ꯁꯤꯇꯤ ꯑꯁꯤꯒꯤ ꯄꯣꯅꯥꯁꯨ, ꯃꯣꯔ, ꯀꯥꯡ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯂꯤꯁ ꯑꯦꯔꯤꯌꯥꯁꯤꯡ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯅꯍꯥꯁꯤꯡꯕꯨ ꯑꯈꯥꯛꯄ ꯂꯩꯇꯅ ꯐꯥꯕ ꯑꯃꯁꯨꯡ ꯑꯣꯠ ꯅꯩꯕ ꯍꯧꯈꯤ꯫ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯃꯐꯝꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯑꯊꯤꯡꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯌꯥꯎꯔꯅꯕ ꯁꯤꯇꯤ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯗꯤꯛꯇꯦꯇꯔꯁꯤꯞ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃ ꯄꯨꯔꯛꯅꯕ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯍꯦꯛꯇꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯂꯩ ꯍꯥꯏꯅ ꯃꯦꯖꯔ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯐꯝꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯂꯣꯃꯦꯀꯔꯁꯤꯡꯅ ꯂꯤꯡꯈꯠꯄ ꯅꯦꯁꯅꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒꯚꯔꯟꯃꯦꯟꯠ (NUG)ꯅ ꯀꯨ ꯂꯩꯉꯥꯛ ꯑꯗꯨꯒ ꯊꯦꯡꯅꯅꯕ ꯐꯦꯗꯔꯦꯜ ꯑꯥꯔꯝ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯔꯛꯂꯤ꯫ ꯃꯦ 5ꯗ NUG-ꯅ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯑꯃ ꯁꯦꯝꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯖꯨꯟꯇꯥꯅ ꯃꯐꯝ ꯂꯧꯊꯣꯛꯈ꯭ꯔꯕ ꯂꯣꯃꯦꯀꯔꯁꯤꯡꯕꯨ ꯇꯦꯔꯣꯔꯤꯁ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯥꯜꯂꯤꯕ ꯂꯥꯟꯃꯤ ꯑꯣꯐꯤꯁꯔ ꯀꯥꯡꯕꯨꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯃꯈꯣꯏꯅ ꯅꯝꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯕ ꯂꯣꯃꯦꯀꯔꯁꯤꯡ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯒꯤ ꯁꯦꯗꯣ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯃꯥꯌꯣꯛꯅꯅꯕ ꯁꯦꯝꯒꯠꯂꯤꯕ ꯃꯤꯌꯥꯝꯒꯤ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯑꯃꯕꯨ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞꯁꯤꯡꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯀꯣꯚꯤꯗ-19 ꯑꯞꯗꯦꯠꯇ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯤꯑꯣꯏ 123 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 18 ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ 4,953 ꯁꯨꯈ꯭ꯔꯦ ꯑꯃꯗꯤ ꯉꯁꯤ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ 18 ꯑꯁꯤ ꯊꯥꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯈꯤꯗꯕ ꯑꯄꯨꯟꯕ ꯃꯁꯤꯡ 1,139 ꯁꯨꯈ꯭ꯔꯦ꯫